मीटोप संगसिलक थिंगनब डीसी सिंह खनख्रे यमलो नरीब लेबाक सिंह हौजु ओरिब नेना तादब फिबम मसिन मरम ओरगा स्टेट असिद मीटोप सिंह संगसिलक याब अकीब लेबन मणिपुर लेंगना मीटोप संगसिलक थिंगनब थबक लोखनबा मरी लेनब डिस्ट्रिक्ट सिंगी डिप्यूटी कमिश्नर डीसी सिंह लेंगना खनख्रे मेमार नौना इरांग थोलकपा अमसुम असम की तोंगान तोंगान मफम सिंह पाक्तकना इविक्शन से थरकपा सिना मणिपुर मीटोप सिंह रोन संगसिलक याबी ओइथोप लेरिबने मेमार नौना लानहौब मसल खुथोकनरकपदगी मिजोराम की जकाउथर फाउरगा मेमार मसा लिसिंग मंगा हिन नौना संगसिलखिबदगी स्टेट अदुर अचौब प्रॉब्लम अम ओइदुना लेरिबने मणिपुर मिजोराम नागालैंड अमसुम अरुणाचल प्रदेश न सिंग अवांग नोंपोक लमदम की स्टेट सिंगदा किलोमीटर लिसिंग अमगा सत्रुका निफुगो हुमदोई सांगना इहो होबा ngमखै पुनबा मेमारदा हौखिबा सही इंग्लिश निगा कुनगा मथुगी फेब्रुवारी हौरकपदा मिलिटरी न लेंगाक नमपुदा पाइसिनखिबदगी इरांग की मिलिटरी जुंता अमदी खुलाई पाइबिसिंग मरकता अकन ममोंग लेप्तना खुद थोकनबदगी यामलबा मियोई सिंग अवांग पोकलमदम की स्टेट सिंग मरु ओइना मिजोराम अमसु मणिपुर चेंसिलखिबने मणिपुर लेंगा की होम कमिश्नर एन अशोक कुमार खुयेक पीदुना थोखिबा एडवाइजरी अमन हाय डिप्यूटी कमिश्नर सिंह अमसुम सुप्रिंटेंडेंट ऑफ पुलिस सिंगना मीटोप सिंग स्टेट बाउंड्री सिंगदा लो कायना संगसिलक थिंगनबा अकन मथाबक लखटकदबने मसिगिदमक इंटरनेशनल इंटर स्टेट अमसुम इंटर डिस्ट्रिक्ट बाउंड्री सिंगदा अकन ममोंगदा मिकुपनहुम सिंगना सेनदुना मीटोप सिंग सथोक सिन तौब ngamdanaba thabak lakhotkadabani haina khangaladuna kariguma मीटोप संगोक संगसिन तौब थेंगनरबदि खुदा अदुदा मरि लेनबसिंगदा पाव पिरकपक लोइदना बायोग्राफिक अमसुम बायोमेट्रिक सिंग सोइदना लौगदबनि हाइना खंगाली लो कायना संगसिलक मीटोप सिंग अदु शेकर ओइबा मखोय खक्की ओइबा मफम सेम थमदुना मखोयदा लाइफम जाफम अमसु मियोइबा म ओइना पांगबिया मतिंग पांगदबनि हाइबा वाफम होम कमिश्नर की सिरोल अदुना खंगनखिबगा लोइदना मखोयगा हानादगी लेरकलाबा लमदमदुगी मियोइ सिंग पुनसिन हलोइदबनि हाइबा वाफम सु थमखि निंगसिंग वेयाबले हौकिबसै इंग्लिश सिंगनिगा कुनग हुमदोगी मार्च अमसुम अप्रैल थादा मतमदुगी स्टेट कैबिनेट न वरेब लौदुना मतमदुगी ट्राइबल अफेयर्स मिनिस्टर लेटपा हौकिबन लुसिंगबा मतमदुगी मिनिस्टर टीएस बसंत कुमार मतमदुगी मिनिस्टर अवांगबु न्यूमा यावबा कैबिनेट सब कमिटी अमन सतुना थिजुलुबा मतुमदा अहानबगी ओइना मेमारगी चंसिलकिबसिंग मखोयगी तोंगानबा लेफमदा लैबिगी महुता खुन ओइना तासिलम थेंगनबग रोइना मी लिसिंग अनिगा चंगा हेन लेरम थेंगनखि लोकायना संगसिलक मीटोप सिंग अदु शेकर ओइबा मखोय खकी ओइबा मफम सेमलगा थमनब होनबदा यादबगी वथोक मतमदुदा लेखिबग रोइना मणिपुर की तुंगान तुंगान मफम सिंग मर ओइना चुचामपुर डिस्ट्रिक्ट मेमारगी संगसिलक मियोइ सिंग पुलप पुलप ओइना हाना हाना फाकटबगी थौदोक सिंग लेखिबने होम कमिश्नर की सिरोल अदुना हाय लौखटफम थोकपा प्रोसीडर सिंग लौखलगा लोकायना संगसिलखिबा मीटोप सिंग अदु मरमदा हलनखिनबा थबक लौखटकदबने सिंगनबा मफम सिंग चेक तौनबा मसुम सांग नायना रिव्यू तौनबगी दमकता डिप्यूटी कमिश्नर खुदिमंगना डिस्ट्रिक्ट पुलिस सिंगी मिहुत सिंग यहलगा डिस्ट्रिक्ट लेवल कमिटी सेमगदबने हायना होम कमिश्नर न खनखि बॉर्डर सिक्योरिटी पास 60m की मखादा हांगदोगलिब सांगफम अमसुम थोकफम गेट सिंग डिप्यूटी कमिश्नर सिंग सांग नायना येंसिनगदबने अमसुम आरानब तौब मियोइ सिंग नत्रगना लमदानदुना लैसिनबा यावब्रा हाइबद डिस्ट्रिक्ट पुलिस की थांग थिदोकदबने हाइना होम कमिश्नर ना डीसी सिंग थादुना खनखिबा चिरोलदुर पली इलीगल इमिग्रेंट सिंग येंसिननब एडिशनल सुपरिटेंडेंट ऑफ पुलिस ना लुसिंगबा एसडीसी की थाक्तगी तादना डीसी ऑफिस की ऑफिसर अमा अमसुम टीम लीडर की अपाम मतुंगिन हापा असम राइफल्स बीएसएफ सीआरपीएफ की मिहुत अमसुम बायोमेट्रिक स्टाफ हाउबा यावबा डिस्ट्रिक्ट लेवल टास्क फोर्स सेमनबसु खनखेरी लेबा असिगी वन बॉर्डर वन फोर्स हाइबा थौसलम की मखाद लेबा असिगा मेमारगा लोनबा ngamkhai singak sienbagi thabaksing असम राइफल्स ता मपुंग फाना तौबने हौखिबसै इंग्लिश सिंगनिगा कुनगो हुमदुगी मे अहुमदगी मणिपुर इरांग थोक्तुना लाखिबा मनुंगदा मेमारगी पुलप पुलप चेंसलकपा मियोइसिंग असम राइफल्स न स्टेट गवर्नमेंट मरी लेनबा अथॉरिटी सिंग द पाव पिरकपदगी पुलप पुलप लौखलगा चेंसलकलिबा मियोइसिंगी मेमार मनुंगी लेफमसिंग फिबम फरकलबा मतुंगदा हलनखिबने मेमार मनुंगदा मरु ओइना मणिपुर अमदि मिजोरामगा ताइनना लेरिबा मफमसिंगदा मिलिटरी जुंता अमदि मेमार की पीडीएफ यावना खुलाई पाइब लालहौबसिंगा अकन ममोंना खुथोकनबगी थौदोकसिंग थोकपदगी मिसम मियाम सीबा मरता यामलबा मियोइसिंग मणिपुर अमसु मिजोराम संसिलक्तुन संजफम लौदुना लेरि
मिजोरामददी हेक चेंसिलक्पगा मखोइसिंग अदु रिफ्यूजी ने हाइना लाउथोक्तुना मतेंग पांगदुना लाक्पगा लोइनना हाउजिक फावबदा चंगसिलखिबा म्यांमारगी मियोइ लिसिंग निफुरोम बायोमेट्रिक इनरोल तौबगी थबक कन्न सथरिबनि दाबाइजंग कापतुना खाटखि हेबा मंगागी हकसांग फंगद्री ngarang ayuk None district ki dabaijang haina khangnaba mafam amada Sinkoki Mizo Army CKMA gi mioi manga group asigi mioi shina kaptuna khatki hairabasu police la sangshilubam matamdari haksang sing phangmangam khitre None district ki nungba police na komna police station digi kharom da kilometer yankhai katre rom lapna leiba yum nipan khak taba dabaijang khun gari na sangbu yaba mafam oidabana nungba police ki kangbu yamna thengna yauki haina pawgi likhun sing phongdorakli tuan pawgi likhun sing hai khun aduda CKMA gi mi taraga manga thulakhibaga loinana laifam chafam sinna ba yum nipa leba khun gi ningthauda hairakpadigi khun gi sars manakta leba mi leitraba yum amadi laifam chafam sinki hairi July kunga mathui gi ahin nongai matung July kunga ni thugi pung ani rom tabada mafam adura nomai kapagi bakol meam tanakrabasu khun gi miyoi sinki duna mafam dura sangsin ki di amadi nomai nongalaga sangsiluba matamdari mi taraga manga leramba yum aduda mi amata leramdabaga loinana I mayam di taduna leram khena pawgil khunching no phongdorakli adomoinama nongba police ki osin lusingo police ki kangbuna mafam adura thungluba matamdari I phawbu taramdre hari CKMA gi sahi nauriba miyoi amana makhogi lusingba saiboi kauba ama yauna miyoi manga kaptuna khatki habigi paw social media da sai thoraki bagaloina shiraba miyoi manga gi maming photo ga konana sai thoraki thaudu odu sienaba miyoi du gi saktam su viral oikhibni Myanmar Nagagi lalhoba taraga taru Kachin Independence Army na overpower tawduna khulai ga konana phakri tha asigi taraga nipa na Mizoram gi Naga miyam na namna khunda laita aduna lairiba Sagaing division gi manungsan ba talu amadi Lungyon village ki manakta sienba Danai Turel ga nakna leiba Chandra Gate gi Nagagi lalhoba taraga taru masing yamlaba Kachin Independence Army KIA na overpower tawduna khulai ga konana phakri hairi Myanmar gi Sagaing division na leiba Le Town headquarter oiba Naga student organization na thadorakwa sirolamada Naga gi laloba taraga taru khulai ga konana KIA na phakri haina sirolama thadoktuna phungdorakibane siroladu gi matungina haukiba ningsingba thuktraba matamdigi hautuna Naga amasung Kachin miyam gi marakta nungsi chana leminaduna puna khunda laita aduna hingminarakhi adubo haukiba sai English ni ga kunga mathuira Myanmar military gi sasan lakhibadigi Naga amadi Kachin miyam gi marakta leiriba nungsi chana bagi mari duda tatana sapu kya piduna nakal ani gi marakta pamdaba thogok athok kya thoknanaba mekai kya ri khonnarakhi Kanglup ani gi marakta oirakliba development asiga mari leidana saliba sai asigi jun tareta Naga student organization gi delegate amana KIA gi leader singa puna peaceful dialogue sa thana ponakhi adubo hairiba ASO gi delegate team aduna Sinbui Yan township ki Takhet Naga village tamna sangsilakpa matamda maram pidana KIA gi leadership cadre singna athingba pirkhi Madugi matung tha tu ki taraga ni thui amadi taraga humdoida KIA gi makhata bo officer singa loinana NSO gi marakta wari sanabadu positive result purakpadi ngamkhiti adubu lup asigi maikedi gi KIA na sungsoi soidana amuhana nungsi sanabagi lambida hanjilakhi gani haina thajaba thamduna lakhibani haina saphungdorakli serol aduna makhata na hai tha asigi taraga ni pana Naga gi lalhauba taraga taruk khulai konana Kachin Independence Army KIA na phajinkhibadu condition amata yauduna athupa matamna thadokadabani KIA na satharakliba thawong asi Naga miyam gi mathakta atamnuna lan kai hauribra Naga miyam kadai phawpa khangba ngambagi pangal leibagi haibadu Kachin na sangeng tauribra hain hangbaga loinana KIA na Naga gi lalhoba taraga taruk maram sadana phajinkhibagi thawong asi lup asina condemn tarodana Naga miyam gi mathakta hanjin sumdana aran ma thawong leptana satharabadi Naga miyam na masagi right ngangna bigi dama akan mamong na pakum pirakani haina su Naga student organization na Kachin Independence Army amadi Kachin miyam gi mathakta section 1 thangkhre FNCC gi ban handoktrabadi counter ban tauragani KREF Koki militant organization sing Naga miyam na namna khunda laita aduna leiriba mafam sing phauduna Chusampur amadi Kangpokpi gi marakta phauna lambi Tiger amasung German road haina mingthonuna siamliba si yaningdaba phongdoktuna Foothill Naga Coordinating Committee FNCC na Koki miyam singi mathakta indefinite ban gi khongjang sangsiliba si atuba matamda handoktrabadi counter ban gi khongjang sangsilagan haina Koki Reformation Forum KREF thadorak pachirolamada phongdorakli
KREF na thadorappa chirol adugi matung ina koki miyam chathok chasin tawbada matam kaktana ban tawbagi FNCC na sangshiliba khongjang asi handoknaba World Kokijau Intellectual Council Kokijau Council amadi Koki Human Right Council naga miyam gi lairib tuwan CSO amadi NSN IM gi maramda maphamda appeal tawkiba laikre aduba koki gi lairib tuwan CSO amadi organization kian indefinite status du handokpinaba appeal tawkiba du tabibi gi muhutta makhatana koki miyam gi mathar sathariba matam kaktaba pan ngasisu makhatana sathaduna lairi maram maduna FNCC na sangshilibi indefinite status gi mayokta koki miyam na namna khunda laitaduna lairiba maphamsingda liyangmai rongmai amadi zeme gi mathakta counter ban chatharakpa matamda kokijau miyam amadi furup asigi lairiba CSO singi mathakta kanaguma mi amatana blame torak yaroi FNCC na sangshilibi indefinite banasina maram oiduna tholakpa pamdaba thawdo wathok sing tholaklabadi madugi daita du atopa lairiba kanglo furup singda maral sibi yaro haina su koki reformation forum na thadorakpa sirol asina makhatarakli Malem gi theater gi saknairaba director Ratan Thiam laikhidri Mamta Banerjee Himanta Biswa Sharma awabak phongdorakre AMPP mol suti laphuna ba governor da haijakre ngasi phiral tangkhai singthagani Lamdam sigi danatana malem gi theater gi phambakta arang mathawai misakum ngalama saknairaba theater director Ratan Thiam ngarang ngalamdai Rims Hospital do laikhidri Masagi anabana maram oiraga hokiba nongmanini sida Ratan Thiam Rims Hospital gi ICU da leiduna laikana rakhibani adubo ngarang ngalamdai pung amaga makhainom tabada mak laikana bangamdana hospital da laikhidabani Rims Hospital gi maki thawai yaudra haksang adu ngarang ayu anganbada oripok obam dewa laikai da leba maki mimna purakhi mafam madu dharma gi oiba haunabi tharom pangthoklaba matung maki theater gi khongsat ki horakpa moiri oripok kangsu prot ki samusang uku da leba course repertory theater gi D Shrine Prayer House da miyam aroi boina maki mafamda ikai khumna bu utuna haika leka tamgi thora madu da hanagi minister Okram Ibobi natana atai lenga ki mari lina ba mihut amata lakhidi adubo miyam na mafam madu da laktuna mahak laikhidabi awaba phongdoktuna maki mafamda ikai khumna bu ki haika leka tamgi thora madu da saruk yaradun o Ibobi na hai Mahakumba saknairaba mana laikhidabada maki mafam leimana amatang oirabusu katsaduna makpu ikai khumna balakpani makumba saknairaba magi mafamda mipung kudimon ikai khumna pham utpham thui hinglingaida artist singa sigidamak karigumba kharadang oirabusu makoibu ikai khumna utpu oina angama mateng topam thu ikhali loinana laikhidrabigi imung munungi awabra thamoi singna saruk yazari maki thawaina taibang semba mapugi manakta ingna singna pothabo oirasun hoina phongdoki makhatana ngasigi haikat leka tambagi thoramaduru saruk yakhiba saknairaba filmmaker Aribam Shyam Sharma hai Ratan Thiam asengba Ratana manini makuma miyoisi tasengna atangmani magi matik magun amadi magi creativity sisongakpani makti leba asigi munaidraba manini maki maming asimaksu maka yamna sane makna satlamba liklama sida makhatana lehoriba singasina sumai pakna tung inba ngamba oisano isona su madu ngambagi thongna do pinabi boisano loinana maki atamana matam super ingna lairuna bi ishwar ki maphamda su thawni jari haina phongdoki Ratan Thiam English nga magasama pangani fugoni park January kunda West Bengal gi Nadia Diski Nabdip dam da pokhi aduga apok mama oiriba oripok hobam dewale kai da sorry ma classical Manipuri dance ki saknairaba Guru Thiam Tarun Kumar amasum Thiam Vilasini Devi ani ki masanupani masanupa ama amas masanupi ani punna ahum thamlami mag masagi se hundraga tre sukre English nga magasama pango hundraga marida National School of Drama New Delhi degi dramatic arts graduate passed away English nga magasama panga hundraga tarukta ma ki course repertory theater haibasi linkatuna repertory asigi makhada theater play puthoktuna malem gi tuan leibak kya gi theater gi phambakta play masing khangdana ulure English nga magasama panga mart fugo terete gi English nga magasama panga mart fugo mapan phawba National School of Drama gi director oirame loinana English nga niga taraga humdoi gi English nga niga taraga teret phawboda institute asigi khwai gi lemjeringai oiraba chairperson gi phams purame magna NSD join tawdringai da sangina academy gi vice chairman oirame hadi
Mamta Banerjee Himanta Biswa Sarmana awaba phongdokri malem gi oina saknairaba theater personality Ratan Thiamna lekhidabada West Bengal gi Chief Minister Mamta Banerjee amasum Assam gi Chief Minister Himanta Biswa Sarma yauna saknairaba mi kyana awaba phongdokri West Bengal gi Chief Minister Mamta Banerjee na Manipur theater gi saknairaba Ratan Thiamna lekhidabada awaba phongdokpaga loinana imung manunggi miyoi singi awaba saruk yaba phongdorakli Ratan Thiam Manipur theater bu malem gi thakta pukhatkiba asingwa misamani maki top tradition amasung experiment sing aduna India gi performing arts malem gi thakta pukhatpa ngaman ki haina Mamta Banerjee singthaki Assam gi Chief Minister Himanta Biswa Sarma theater gi saknairaba Ratan Thiamna laikhidabada awaba phongdokpaga loinana awang nungpoki ina khulaba culture gi brilliance ambassador amani haina singthakri hairi MPB Mall Suti Lauthona Governor the Hijakri Theater Gilam the Leva Asi Kaktanatana Malemgi Tak Sakang Narava Ratan Thiamna Lakidavaga Marilena Makpo State Ikaikum Nabu Utpoina Hayang Havidi Zulaigi Kungamari Asi State Holiday on a Lautopinava Manipurgi MP Dr. Amamsa Bimola Koizamna Manipurgi Governor Azay Kumar Balada Ib Sirolam Iduna Hijakri Hari Amaramdana Nasi Piral Tanghai Sing Tagani Saknairaba playwright amasum theater personality Ratan Thiamna laikhidabada hayeng July kungamari habis July tang kungamari state ki oina awaba phongdokani haina Manipur government ki general administration department record and library section ki sirolaman haidi nominasita Manipur gi mafam punamakta national flag tangkai singthaduna saknairaba theater personality asigi mafamda awang buthakta ikai kumna utkani nomit asida official oiba kumai hara amata pangthok loi haideni su pausta makhatana phongdorakli refugee amadi ITP singda drug trafficking gi thabakta yaudana bakhankhre drug trafficking gi case the refugee kiasi narakpadi gi section thorang lakhot poina Myanmar Bangladesh tagi amadi Manipur da thoklibi irang asina maram oiduna Mizoram sangjapam lawduna laibi refugee amadi IDP singda drug trafficking amadi dainaba thabak thoram singda yauksindana ba Mizoram gi tungan CSO singna khankhre su pausna makhatana phongdokli du tendana sumna myamna thamjage duga hauskoi dadi myam paus matang selu sinjaraga mas makhata panoba update myam punang aminasi